ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯀꯧꯇ꯭ꯔꯨꯛ ꯑꯃꯁꯨꯡ ꯀꯗꯥꯡꯕꯟ ꯄꯔꯤꯡꯗ ꯈꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯒꯥꯔꯤꯗ ꯄꯔꯦꯡ ꯍꯣꯟꯖꯤꯜꯂꯛꯄ ꯊꯦꯡꯅꯔꯦ ꯉꯁꯤ ꯍꯌꯦꯡ ꯀꯧꯇ꯭ꯔꯨꯛ ꯑꯃꯗꯤ ꯀꯗꯥꯡꯕꯟꯗ ꯈꯨꯠ ꯊꯥꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯦ ꯍꯥꯏꯔꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯃꯩꯇꯩ ꯃꯤꯆꯝ ꯇꯔꯨꯛ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕ ꯁꯤꯑꯦꯜꯄꯤꯒꯤ ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯂꯨꯆꯤꯡꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ MLA 5 ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌ ꯎꯅꯅꯕ ꯉꯁꯤ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯂꯨꯞ 16ꯅ ꯗꯤꯃꯥꯟ 3 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇ꯭ꯔꯕꯗꯤ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯃꯥꯁ ꯔꯦꯖꯤꯒꯅꯦꯁꯟ ꯇꯧꯍꯟꯕꯒꯤ ꯀꯦꯝꯄꯦꯟ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯂꯨꯞ 16ꯒꯤ ꯋꯥꯍꯪꯂꯣꯏ ꯁꯥꯟꯇ ꯅꯍꯥꯛꯄꯝꯅ ꯐꯣꯡꯗꯣꯛꯂꯤ Tamenglong amasung None districta kukising boycott tawre haina Rongmei Naga Students Organization Manipur Ransong gi General Secretary Jianthui Panmaina miyamda khangalakle Manipur gi Law and Order ngak senbada mateng pangnaba Ministry of Home Affairs na Central Armed Police Force ki ahenba company kun ngasi tharakre Manipur da Central Armed Police Force ki company Chanigatara nipan deploy tawri Amadi Kuki khulai paiba singna Ziribang ki Mongbong Maitai khul amadi Imphal East District ki Thamnapokpida amukasu nongmai kapsenduna attack chatharakre